MLA Thoksom Rajesh Yamna Phongdokhiba wafam amada punsida singnaba yaudana kaidawnungda mikok thongba ngamdoi haiba wafam khatang yauri maruoina politician singna aikogi hena singna gadauba jaga singsina karam bada oihaningi oza duga chumnagi chamchamba mioi singsina singnaba siga khetnaba sina singnaba singsina kari da laklagadi kamain tawgani aduga khetnaba do maruoina sida ozagi oiba wafam kari thambini ayo personal opinion observation pijaba taragadi singnaba yaudregadi punsida mai papa ngamoi mathak ka ngamoi awang mathak chapang ngamoi haina haiba wafam dudi yam chum wafam ne thamjaningi ara hoji politician am common man amagi matang dadi ahambada ai politician yan thamjage politician am oiba taragadi mana singnagadawse iramdam kaigadaw potse aina mangjin tharak kangani haibji hana khalaningi ani subada aina tawriba thabak singse ai isagi personal best interest thabak tawba yade leba miyam gi na hana mamang tharaga tawroga ai gi kon bada ai imung ai isa ai family sina toigadabani haibasi ma hana khanganingi then praja miyam sida ai koi sel khara piraga leiraga hekta chatpa yagani aduga vote lepa yarni sel khara lanbar chumbar tanjalaga de hai wakal je masi praja miyam da karamna kamdongna akoina kariba hoji koi mihut oriba whether opposition oijanu ruling da lerambo oijanu hoji tiloina ex oigre ko sigi mayam singsi na madugi potuma khanmina ba mathau taiba ada akoi masel gi marakta tawriba thabak thorom singsida magi constituent assembly da tawriba thabak tagi aina tadan tawroi aina hena tawnu honagani aigi sigi hendoktana aigi si semba lore nangi jaga da ila pangbi ge kaina haiba potse sumba wakhalon singsi exchange tawna ba aduga masi thabak no utpa chinna nataba masi ma mathau taina khale swaida mu ekoina masi magi challenges singi manungda ama oheningi swaida mu praja ekoina su Madi adugi kendra gi mini mana adugi kendra mini mana MLA gi mini mana opposition gi mini mana ruling da leba mini na khairaga praja ekoi wakal mindset ekoi masin hunaba kauna ba gi film da leba se masi thadok piba ai orasu mi orasu ma orasu mana nungsi jaba dol party leiraga su madu do manung da leijaba thamjaba mana nungsi jaba mana lachaba do ama oiraga lebak miyam gi natraga leikai gi natraga pulap manipur apunba gi orasu thabak thorom torok podadi loop party natraga nungsi ba haiba thadu okanda torok khuding makse any amana toropada any organization any association torokra sanction laga mateng pangjan minna ba honaraga thabok tu mai pahan gi na ba hona bagi challenge tawna base masiri da henna masing yamna madu mai pahan na ba hona bada thodang lo base masum makan gi challenge singi tawna ragadi laiba gi santi oba nungsina ba amaga kaina da ba aduga manaba khunai ma haibadu oiba ngamgodra ina idea da maina thajaba thamje thaga chariyoza